Tauchadempum Uipamar Uipapaukhar update Taujare. Information Warner Political Gi Tangdu Laitawa Tugaina Bagi Matik Mayai Lai Rajnath Singh. Union Defense Minister Rajnath Singh na ngasi haikre internal amasung external security ki marakta lairiba khenabadu hena khujilagli amasung ani adu ki marakta khandokpada hena lusilagliba security to piba akiba singki anauba mawong sing thoragle. Delhi da National Defense College ki convocation da wangang bada Rajnath Singh na magna non kinetic amasung non contact warfare ni haiba adu ki matang da maginung nang pafongdoke. Aikoi hauzik hariba non kinetic amasung non contact warfare gi category adugi manungda chanba makal gi security gi akiba sing mayoknari. Cyber warfare amasung information warfare asigumba security threat sing aduni. Marweva infrastructure da cyber attack sing tarukpa yaba gi phibam adu asoba nungnangwa amo oirakre. Power generation amasung distribution gumba marweva infrastructure sing asi hauzik hena complex oirakle amasung connected device sing gi network sing da tangjari aina Rajnath Singh na haire. Transport public sector servicing telecommunications amasung critical manufacturing industries ka loinana energy sector asi cyber attack sing marweba target sing manungda amoiri aina mangna haike. Honglakli ba matam amasung kunai ka loinana security gi mawong sing so honglakre internet amasung external security gi marakta leiba khena badu hena khujilagli. Security tracing anauba mawong sing thorakli makoyadu khandokpada hena arubo oirakli aina Rajnath Singh na phongtokladuna energy sector asi transport public sector servicing telecommunications amasung critical manufacturing industries ka loina cyber attacks ngi marwaiba target sing manungdagi amani aina makhata ke. Social media da fake news sing sandorli basing atugi matang da paladuna defense minister na haike social media platform singi khudang da kunai da fake news amasung hate materials kaya yamna pusilakpa yabagi haibagi account laite. Social media amasung atay online content generation platform sing organized oiba mawng da sinabagi thawong sing miyangki opinion amasung mawng sing adu hanganaba da sinaragle. Information war sinaba asi hauzik Russia amasung Ukraine gi marakta chathariba lan asida khwaidagi hena mayek sengna ure hana magna haike. Masi sakhula palibak singna amaga punna khangminaduna amasung apunba thawdang amalawminaraga asingba security gi singna basing asege kutong chadaba wathogasi kokhan bangamgani hana magna haike. Maharmakha taraduna information wana ekoi gi political gi tangdu leitabada thugaina bagi matik maya edu lei haike. Russia amasung Ukraine na punna malem gi hida masung balegi homtopagi saruk amaram export dawi aduvo lanasina malem gi chinja ki pukoi adudagi kre lauthokpa thengre amasung Africa amasung Asia gi libak kyamrum da chanaba phangdabagi wathokya thonkre amasung malem da energy crisis amasu thogale. Europe da oil amasung gas supply wasilakre Russia dagi Ukraine war aduna international energy supply da apanba thokanduna energy import da sel jamna hena changanduna India da su sogankre ana Rajnath Singh na haike. Atopa sing da uhalaga akanba nungai yai fa India amasaka dana bahona roi madugi mohota India di atopa lebak sing adu da magoibo mafung phaba potential adu fangan bada mateng pangna na balairi ana su defense minister na haike. Aikona kana gumpa lebak amaga father oibada madu sovereign equity amasung marsuen respect yung pamdani hana magna makhatana haike. Nagalamarom da Bharat Force na artillery gun export tawna na $1 million chama yangkai gi order fangle. Private defense manufacturer na makwai gi subsidiary Kalkyani Strategic Systems Limited na 155mm artillery gun singda $1 million chama yangkai mangagi export order ama fangle hana ngarang phongdokre. Baba kaliya ni na mafuoiba company aduna import tawgodori pa lebak adu phongdoki de aduvo madu nan conflict zone dadi haike zone dani haike. Export order adu sahi ahungi matam gi manungda thabakoina pangthokani haike. Export order asi government ki Atmanirbhar Bharat agenda amasung IDDM indigenously design develop and manufacture advanced defense platforms sing India dagi export tawba yokhatna bhona riva adugi maikida asoba khongthang amani hana company adun haike. Kilometer nifuga nifangi maximum strike range malaiba indigenous 155mm 52 caliber advanced towed artillery gun system asi Bharat Force amasung Tata Advanced Systems ka partner oina DRDO na develop tawkibane. ADAGS ki ningthamtha amasung kalentha da kapagi trial sing mafung pharabatung da Tata amasung
Barforce की मरकता यंतोकनरगा कन 150 की दमकता अहोबगी ओइना लुपा crore लिसिंग अहुम चौ हुंफुगा मंगागी ऑर्डर अदुगी कमर्शियल नेगोशिएशन सिंगी दमकता हाउजिक थौरांग तौरे मालदीव्स द मई चाकपदा इंडियन मपन चौना बियोय तरा सीखरे मालदीव्स की कोरुंग मालेदा फॉरेन वर्कर सिंग लेबा क्वार्टर सिंगी मखादा लेबा गैरेज अमदा मई चालखिबदा ngasi ayu anganbada sire khanglaba biyoy tara gi manungda इंडियन मपन जावरे एन इंडियन हाई कमीशन ऑफिसर अमना फंगदोखरे न्यूज पोर्टल सन ऑनलाइन इंटरनेशनल की मतुंगिना माबियो मॉक्स मनागता एम नोरेफिही एरिया दंगसी अयु पुंग तरागनी थोय मखारम ताबदा मयदु चागलखिबने मदुदा सिंगना बमियो तरागी मनुंगदा इंडियन नेशनल मपन यावरे अखोना अतोप असि बमियो अदुगी नेशनलिटी खंगना होनरी एन इंडियन हाई कमीशन दा थबक दबु वेलफेयर ऑफिसर रणधीर सिंगना पीडीआई दा हाइके मई चाखिबा गैरेज अदु ग्राउंड फ्लोर दा लेबनी अदुगा मदुगी मथक फर्स्ट फ्लोर दा माइग्रेंट वर्कर्स सिंग लाई मालदीव्स नेशनल डिफेंस फोर्स फायर एंड रेस्क्यू सर्विस ना बिल्डिंग अदुदगी मियोय कुनगनी फा लौथोलखरे हाइके मखोय की मरकतगी मियोय तरेत सिना फंखी अदुगा अधीना मसाना साथीना मई चाकबा लोइनना इंदिरा गांधी मेमोरियल हॉस्टल दा पुगतखरे अयुपुंग मरी मिना कुंथ्रागा मरी ताबदा मई अदु मुथतके मालेगे अपुनबा मिसिंग लाखनी लिसिंग यांखै की तंखाय अमरोमदे बांग्लादेश इंडिया नेपाल पाकिस्तान अमसुंग श्रीलंका दगी एम्बोयना फॉरेन वर्कर सिंग ने जापान ना चाइना का लांचोक नदबगी दमत सेम सारे मालिम के अनिसुब लंचोक मतुंग तरकबदा जापान ना मखोय की लानमी सिंग सिनदबगी लैरिबा पॉलिसी दा होंगबा लाक्तोना चाइना की मेकेदगी ट्रेड पिरकलिबा असि थेंगनदबगी दमकदा तंगाय फदना लान की सेम सादु लैरी अन ऑफिशियल सोर्स अमगी मतुंगिना फंगदोकले चाइना ना तवान दा लंदारनब थौरांग सदारकीबा असि मरवैना जापान दासु अकीबा पीबगी थौंग अमु ओइनासु लौरिबने ईस्ट एशियन थिएटर असिबु यंगसिलिबा एक्सपर्ट्स इन फंगदोकीबा ओवरऑल की मतुंगिना दे जापान की मियाम अमदे मखोय की लुसिंग बसिंग मरकता चाइना ना तवान दा लंदाबा हाबिसना आइलैंड नेशन असिदा अकीबा पीरे मसना लेबाक अनि की मरकता डोमिनेशन तौनबगी ओइबा यंगथिनबगी थौंग सिंग अदु हेंगलकने चाइना ना तवान लौसन की मतुंग तरकपददी जापान की ओइना मिलिटरी अमदि इकोनॉमिक इंटरेस्ट अकायब थोरकदौरिबने चाइना लेबाक असना ग्लोबल की ओइना लेजरिबा रोल दा ngang nasat kada balebak nati ana Japan gi Prime Minister Fumio Kishida sahi asigi jun thada phangdokrabane Ukraine da hausa hojik oiriba phibam ase aheng East Asia gi lamdam da oirakpa yabagi phibam leibana tangai fadana Japan na malim gi ani subalanchok matung tarakpada makhoi gi lejariba sakti sinadaba haina leiriba constitution da wongbigi tangai fadaba lage Prime Minister Fumio Kishida na Singapore da pangthokpa Shangri-La Dialogue Security da warol piradun haikibada Russia na Ukraine da satariba lan asina malem gi oina leiriba security gi oiba perception da hongba lagle Germany gi military gi policy da hongba lakre maramaduna Finland amadi Sweden lebak singsu NATO gi yawning bagi apambot krabane Japan gi oina makhoi masa gi oina sakti sinabagi matang da leiriba policy da hongba lagle Japan gi missing gi sada mafudra gi sangna China na Taiwan da landas lakpa matamda matupa thengna na bagi damak sem sadu laigani anamat pere Sagi ni sada nifu da Japan gi leiriba constitution asi hongdok ta lan thorakpa matamda pakhum piba sakti lehengadabani aire Afghanistan da dupi oibising bu jim da satpada Taliban na athengba thamgre Afghanistan da dupi oibising jim da satpada Taliban na athengba thamgre an officer sengi mai kedagi phangdokle Taliban ki dharma da haksin ba grupasina khwaidagi nahuna laukat lakhiba sarukoina nufisingi adhikar amadi maning maka tambada namtana bahonare ngasi dagi sahi moki mamang da Taliban Afghanistan da sakti pai khibani makoina sakti hek pai khibaga lebakasi da leiriba nupi masa singba middle school amadi high school da mai masing tambada athingba thamjanke Taliban sakti pai ba hawale khiba matam dadi nupi oibising da thamliba athingba komthokani abagi thajaba pi khibani Atau makoina sakti hek para pamatung dadi nupi sina karmarsari oibada athingba thamkhibaga loidana miam tinba mahmunda thokpada koktagi khong phawba kopsinba fizul singsia chagadabani hairi Ministry of Birth and Vice ki spokesman na aikibada nufa nupi sing tokhaina leinaba amade nupi sina miam tinba mafamda thokpa matamda koktagi khong phawba yawa fizul singsia chagadabani ana leiriba niti adu ngangna saktabada maram oiraga athingba thamnanabagi khongthang asi paikalakpani hairi Saliba sayul asidagi hawraga nupi oibisna jim amadi park da satpada athingba leiragani Ministry of Vice and Birth ki spokesman oiriba Muhammad Akif Mohazar na haikibada hawgiba tha taramanga gi matam asida group asina nupi singbo park amadi jim da satpada athingba thamdana bahona duna lakpani sayul amagi matam gi manung da nupa nupi sina tokai na chana bagi leiriba hogumado makoina ngakna sattabana maram oraga aikoina nupi oibising gi damakta park amadi jim da satpada athingba si thamkibani hairi Sweden के ख्वाइदगी चाउबा न्यूक्लियर रिएक्टर टर्बाइन मथौ तौरक्तबदगी थिंजिनख्रे टर्बाइन अमा मथौ निंथिना तौरक्तबदगी स्वीडन के ख्वाइदगी चाउबा न्यूक्लियर रिएक्टर थिंजिनख्रे
खोंथांग अदुना मरम ओइदुना पावर सप्लाई की प्रॉब्लम सिंग लागबा याय अन एक्सपर्ट्स ना वार्निंग तौग्रे एसेंसिंग रिपोर्ट ना हाई ओक्सा साम न्यूक्लियर प्लांट के रिएक्टर होम युमसका सनमिता ग्रिड दगी डिग्नेक तौकी ओकेजन न्यूक्लियर कंपनी की कम्युनिकेशंस डायरेक्टर डेजी लाजल जवाना फोंदोखिबा वफम पल्लदुना लोकल मीडिया हाइरी मदुदे ताबानदु सेमजनहनबा अखोइन होनरी तौइकमसुम करम बदमदा मथौनी थिन तौरकदगे हाबसे अखोइन हाइबा ngamde नेशनल ग्रिड अथॉरिटी की स्पोक पर्सन इरिक हेक हाई रिएक्टर 3 की आउटपुट मेगावाट लिसिंग अमगा चामरी ने कईगुम मखातना प्रॉब्लम अदु कोखनबा ngamdaba तारबदी मदुना पावर सप्लाई की प्रॉब्लम सिंग सोइदना लागहनगने मसी थोकपा तारबदी निंगथमथा की मदमसी सुंगसोइजुदना ममांगदा अमुक्ता थेंगनाखित्रिबा मौंगदा इंगलगने हौकिबा अगस्त लोइरकपदा स्वीडन की खानोंग सुप थंगबदा लैरिबा अतोपा रिएक्टर अमा ओरिबा रिंकल्स पोर असी प्रेशर वेसल सोकपदगी थाकया मथौ तोबा ngamlaroi हाइबा लैखरबने मदुंग दाबद लोकल मीडिया रिपोर्ट सिना मेगावाट 1130 की आउटपुट लेवर रिएक्टर अदुना मथौ लेपकदोरिबा अदु मथंग सही की जनवरी 19 फोबो ओइबा याय हाइना पानखे कंसल्टेंसी कंपनी मेरलिन एंड मैटिस की इलेक्ट्रिसिटी मार्केट एनालिस्ट अम ओरिबा क्रिस्टन होसना स्वीडिश टीवी न्यूज एजेंसी दा हाइखि मदुदे रिएक्टर 3 मदौ लेफा असिना पावर सप्लाई दा अचौबा चाइथेंग अमा पीरगने हौजिक ममल का हेन वांगले हरिबा इलेक्ट्रिसिटी की ममल असि अमुक हेन वांग खलगलगने स्वीडन की इलेक्ट्रिसिटी अहम वांग थंगबा लमदंग दा पुथोकपना मरम ओइदुना रिएक्टर अदु लेपदुना पावर ट्रांसमिशन ग्रिड दा हौजिक लैरिबा प्रॉब्लम सिंग हेंगललगने स्वीडिश रेडिएशन सेफ्टी अथॉरिटी की मतुगिना लेबाक असिगी इलेक्ट्रिसिटी प्रोडक्शन की चादा 30 रोमदे न्यूक्लियर प्लांट ओइरे स्वीडन की न्यूक्लियर पावर प्लांट अहम हाइबदी फोस्मार्क ऑक्सार्स अमसोंग रिंगहाउस दा न्यूक्लियर रिएक्टर तरु ऑपरेट तौरिबने हरिकेन निका लेना अचौबा नोंगलै नोंसित का लोइना फ्लोरिडा दा हरिकेन निको लेना अचौबा नोंगलै नोंसित का लोइना फ्लोरिडा दा लैंडस्लाइड थोगनख्रे एयरपोर्ट स्कूल सिंग थिंजनख्रे सगोन से नमित की अयुक की पुंग अहमलोम ताबदा फ्लोरिडा की नौपोक थंगबा कोस्ट लाखिबा हरिकेन निको लेन बरम ओइतना मफम अदुदा अकनबा नोंगलै नोंसित सिटपगा लोइना साउना लेबाक निखाइबगी थौदोक थोख्रे अने यूनाइटेड स्टेट्स की नेशनल हरिकेन सेंटर ना फोंदोरख्रे निकोले हरिकेन असिगी मपांगल असि कैटेगरी अमगी मनुंग सली अना सेंटर दगी खंगलपग लोइना नोंगलै नोंसित असिना बामा सिनबा थुंगना तकदुन हमदतखि नवेंबर थादा लाखिबा हरिकेन यान लाखरबा मतुंग सयुल अमगी मतुंग द ख्वाइदगी कनबा नोंगलै नोंसित ओइना यूएस की फ्लोरिडा दा निकोले हरिकेन ngarang ahing yoraki हरिकेन असिना पुंग द किलोमीटर 100 की चांग द सितुना स्टेट अदु अकनबा साफोफि खिबने नेशनल हरिकेन सेंटर दगी पिरकपा अनौबा पाउदा नोंगलै नोंसित अदुना अवांग थंगबा हुडसिसन आइलैंड द चाउना लेफाक निखायन बगी थौदोक थोअनख्रे सेंटर असिना मांगजौना निको लेना अकनबा नोंगलै नोंसित सिलकनी हाना खंगन खिबा लैख्रबने अकनबा नोंगलै नोंसित अदुगा लोइना साफु कनबा नोंग चुदना खुदोंग थिबगी चांग यौना सोगलाख्रे हाइरे लेबाक असगी weather.com ना पिरकपा पाउ अमदा हरिकेन असि स्ट्रॉंग ट्रॉपिकल स्ट्रॉंग की थाक द लाक्तना महाकी साफु असि तमना तमना हंथरख्रे सही कुंथ्राग तरगी मतुंग द निकोले हरिकेन ना यूएस द क्वाइदगी चाउना लेबाक निखाहनबगी थबक असि थोहनखिबनि हाइरे एनपीआर ना पिरकपा रिपोर्ट अमगी मतुंगिन हौजिक निकोले हरिकेन असि नोंगसुपदगी अवाक नोंगसुप पांगना चटखिबा हौग्रे मसिना अल्फा लाइसियन माउंटेन फाउंड चटखिगनी लोइना इराइ नुबिता इसिंग इसाउ थोगलगनी हारे रिपोर्ट पिरगले हौजिक फ्लोरिडा की स्टेट सिन बतुंगना इमरजेंसी लाउथोक्रे लेबाक असगी गवर्नर रॉन डेसांटिस ना फोंदोखिबदा लेबाक असगी मफम मरीदा लेबा मियोइसिंग तंगाइ फदना मफम होंदोखिनबा खंगनख्रे हाने स्टेट टेलीविजन इमरजेंसी मैनेजमेंट मियामदा खंगलख्रे गवर्नर डेसांटिस ना हाई खुदोंथिबा थोकफम अदुदगी मियोइ लिसिंग तरागा तरो रिक्रूट तौबा ngamख्रे स्टॉम अदुना पावर लाइन फंगन किदबा मफम सिंगदगी मियोइसिंग कन्ननबा नेशनल गार्ड्समैन चादोक मथौ तौननबा थाजनख्रे हाइरे म्यांमार की जुंता लेगा की एडमिनिस्ट्रेशन दगी मास रेजिग्नेशन तौरगलिबसी थिंगननबा सेक्शन थौरंग लौखटख्रे म्यांमार की मिलिटरी काउंसिल लेगा की एडमिनिस्ट्रेटिव डिपार्टमेंट सिंग दा हौजिक लेबाक असि थबक तौरिबा थौमी सिंग जुंता ना लिसिंग अनि कुनगा मतोय दा मिलिटरी कप तौखरबा मतुंग दगी लेपतना थबक दगी डिजाइनेशन तोपकी थबक लेपतना तौरगलिबा असि थिंगननबा हाइजरख्रे मसिगा चौबा मरमदी लेगा की थबक तौरंबा मियोइसना थबक तोखरबा मतुंग दा जुंता लेगा की मरु ओइबा चेचांग के लेपतना लीग ओइरकपा अरुण अथुपकिया मियाम दा खंगलकपगी थौदोक लेरकपदगी मिलिटरी काउंसिल ना लेंगाक दा थबक तौबसिंग तोखिबा असि थिंगबिननबा हाइजरखिबनि हाइरे सही असिगा अक्टोबर 19 दा जुंतागी ऑडिटर जनरल ऑफिस तगी थारकपा चिठी अमदा लेंगाकी मकोक थोंगपो ऑफिशियल सिंग वखलोल अमदी वरोल सिंग
तौरीब ऑफिसिंग नोबगी ओइबा ह्यूमन रिसोर्स सिंग मांगसिलकपा मसिदा नतन ऑफिस सिंग थबक तौबा स्टाफ मेंबर क्या थबक दगी पोथारगे आइन हायरकलिबा क्या असिदगी ngatongnana palegakna sinbinanaba irakhiba sithini asigimbo auditor general dagi tharakhiba sithi asi Myanmar nauna chapchana uwu fangkre loinana sithi adogi pakom singchu Myanmar nauna fangki hairi lenga gi thabak tawba miyosina faktakna thabak dagi resign na sin tawge haina se tharakhiba asigi chapchaba maramde makoi gi ngakpi sanbinaba lanmi walakpa makoina tawriba thabak te pelaktaba kahena puba thangba ngamloidaba workload sing pisilakpa haksangi phibam yaraktaba amadi sel thonggi phibam phasilaktaba kaya asina asauba maram oidana thabak toknanaba che thana rakhibani oirakli bathong asigi sagai region gi auditor general office dagi pirakpa overall amagi matungina hausi lenga gi thabak tawriba thawmi singi soti lawdana matam sangna thabak tawrokpa thawmi singi allowance pibagi thabak thawrang awdokpa thabak tolagi ana se irakpa miyosingda masana pamba mafam da transfer tawbagi awa pibana singbagi thawrang sing phongdorakre Nakalam Romda Rakhine State ki Auditor General Office ki Deputy General Khin Ma Ona Phongdorok pada Lebakasi ki sarkar ki thabak tawba thawmi singda local amadi international ki training course mafung fana fanglaba miyoi da thabak tawba ki khudong sa pi gadabani madu su sabsaba control amagi makhada thabak tawon gadabani kana goma employee amana makhoi ki thabak adudagi pothara badi makhoi pelagani hana khan basing adugi mathakta legal action lokat gadabani ana phongdorakre Housing Military Council na lenga ki makok thong basing dagi larok leba warol sing peningai oidaba amadi mayak sing daba wafung kya yauri ana thamlakre nai vito Wednesday ki tong antongan ba deputy director sin pirak pamota department amada thabak toriba lenga ki staff sing na masara aki akhang yaudana military ki lenga asi leirigai manungda makhoi masa masa ki mathau sing hana gumna chapchana tawgadabani habagi akan ba warol sing thamlakre leba kasida yamna chawna oirakli ba ahong ba si lenga ki thabak tawba sing amba office Kaduna thabak tawba kirakpa makoina politically active wena thabak tawba kiba makoina miyam ga samna duna tawba thabak thorom sing karigumba junta ge military sing na khangkrabade makoi gi punsi awa fam da tagani habagi akiba kya laina rakpa asine masina maram oiduna thawmi sing mathaw tawba makoi gi asa punamak chawna hongpalagle ana su deputy director sing gi maikade gi phongdorakre North Korea gi misal ama Russia na sinaba misal ga chamanai Mamang senda North Korea na South Korea ga lona ba mafam da launch tawkiba misal ama analysis ni yangsin bada Russia na Ukraine gi mayok da sinaba SA5 misal ga samanai haba khangle hairi haukiba tangani da North Korea na kapkiba misal adogi ate akai adu agency kya na yangsilaba matungda minister result lakthoki maduda meter ohumrom sangba adogi meter anirom konba ate akai gi saruk adu laimai dagi ate ada ka phananaba SA5 ni haba khangba ngamki ana John Hap news agency haike Ariba misalasi air defense ki warabasu laimai de leiba target attack tawna basin na basu yai masiga yamna manaba misal sing Russia na Ukraine ki mayokta sinaki ana South Korean defense ministry na aike North Korea na pariba misal asi Russia ki technology oigani ana chena thajari masala lebak ani asigi marakta lona khulai ki karwar tawi ana su singna halle North Korea na de facto border da SA5 misal kapsul hakiva ado English ani taraga nifan ki September taraga mapanda sign tawna kiba inter Korean military agreement thogai ba amani haina ministry na kana yaning da ba phongdoke aikoi gi missing ki consider trade oi ba mongda North Korea na khan ba horak pada aikoi gi military na khangdu da leiroi South Korea amsong US ki alliance makha da aikoi na buba thangba ngabloi da mongda khut thagani ana ministry na haike Russian defense minister na masagi forces Kherson dagi andokna na ba order tawkhre Ukraine ki Nipro Torel ki Noksup Torban dagi Russian landme sing handokna naba Russian defense minister Sergei Shoigu na order tawkre masi Ukraine ki kharom da leiba Kherson city dagi withdraw tawbagi wafam oire Kherson dagi Russian landme withdraw tawba habasi sahi segi February 13 da Russian Ukraine da landa ba haukraba matungda ahanboina soba city ama makut dagi nantopagi thawdok oire Kherson asi Russian Ukraine da landa ba haukraba matungda yamna thuna kudum chanchen ki bane landme handokpagi wafam asi Shoigu na state television da lauthoke Maduda Ukraine da sathariba lan asida Russia ki commander oiriba Sergei Sorovekin na Kherson da oiriba phibam gi matang da paudam ke Nivro Toren gi oi thangba Torban lom da defense ki damak sillang bhai basi maru hoi Nivro gi oi thangba Torban nga thokfa asi taraiba araiba am oide madu khakta natana aikoi gi lan mi singi punsi ju kangani aduga lan mi singi lan sokna bangam baki mapanggal su kan bangam gani ana Sorovekin na phongdoki ba o wafam ama Ukrainians prabha dana report tawke Nivro Turel gi oitang batorban da lanmi sina masa ngak thokna bagi position hek lobaga lanmi handokhan bagi thabak adu sathagani ana Sorovekin aike Kherson city gi maru eba saruk asi Nivro Turel gi ye thang batorban da leibane
Sorovekin lanmi withdraw taunan Philip Loriba asi yamna aruba Philip amani adubo masi Rusia lanmi sing punsi amadi mapangal kanana bagi damaktani hana phangdoke Kherson da Ukraine bom kapsilakpada Rusia ki air defense na mai fangna ngakthokpadi ngamli adubo kapsilakpa rocket sing ki manung da chada kunrom di target sing da panba ngamgani aduga manaknakpada leiba settlement sing da mafung fana supply to ngamloi hana commander asin haike lanmi amaso equipment sing tek tak aitana mafam hongdokna da defense minister na Sorovekin da kangan ke Withdraw tawraba matung da Russian forces na aday maikay sing da landa bagi tabak sa tabak ngamgani ayna Sorovekin na haike mana claim tawkiba matung inna Kherson da lansok na ba da Ukraine ki lanmi lising mapan sa mga rom sa siki amusong Russia lanmi si bagi sangde masidagi saruk tarik ni fan ihana tayo haire maragasi da Ukrainian authorities sing di Russian forces asil lansok na dana Kherson dagi handokiba yabagi mami amatu udi ayna phongdokre Waidagi action ni hena makol hobani Russian lansok na dana Kherson thadokiba yabagi mami amada Ukraine ude Russian forces ki asoba sarukama Kherson da leiri amasung lamdam asida ahenba reserve ki asu thajilagli hane Ukraine gi President Volodymyr Zelensky gi advisor Mikhailo Podolyak na social media da phongdoke Ukraine intelligence ki data sijin aduna masagi lamdam sing ningkha tamhanbani television da tat ki world thadok laga nati hana Podolyak na haike President Zelensky na su mahaki na bidang kuding ipi pausel da Ukrainian forces na jariba makai masagi lanmi sidanaba maung da yamna section na pungning changna amusung darkar tadaba kudong thidaba mayok na dana Ukraine ki lamdam sing ningkha tamhanadaba sangsili ana phongdoki masum na ikoina Kherson Kakhovka Donetsk amusung akwegi atai city sing ningkha tamhangani masi ikoina honava adugi mai akwegi defense operation ki makha pongani ana president na haike Ningsing bayabadi sahi asigi February thagi kun gapari da Russia na Ukraine da landa bahu kraba matung da ing disingani taraga mari da makhwendo kudum changiba Kimberya romdagi kha Ukraine da yamna kana landa rakhe masong Marsagi angan basaruk da Kherson city asi iwawa dana lausin ke makhwende Ukraine ki capital kip yauna leibak asigi atai kha lamdam nongpok amasong awaklom dagi su landa dona namit khani da Ukraine bo kudum chandana ba pandam thamke Adaba Ukraine ki marumda sakti leiraba war power sing lepkiba maramna thanifan makai helakpa asida Russian forces asi mafam kya da leptana maithiba masong khongpham andokpagi thaudok sing thokle makatarakwa atop pau amada so Ukraine ki lan asida nakal animaki oina lanmi lagani hena sikre US Ukraine ki lan asida nakal animaki oina mioi lag ani ki matakta sire ani US ki General Most General amana phongdokre US Joint Chief of Staff ki chairman oriba General Mark Milley suggest tawkiba wafam amada Confederation da civilian lising ni fusu sire manai ki bada Ukraine Russia ki maiki dagi negotiation tawna bagi wafam offer tarok pataragadi Ukraine Russia ga wari sananing bagi apam bot kre handagi namit khani ki matamasida Ukraine Russia ga wari sananing bagi signal pirakre Ukraine ki President Volodymyr Zelensky ki maiki dagi di karigamba Russia ga wari sana pathok lagadi Vladimir Putin bo mafam thadokadabani hana taksin ke bo wafam aduda ahong bala kre New York da pangthok ki press conference amada Janet Millen haiki bada mai fak nanaba ori sanaba haipasida Russia madi Ukraine na lan mai pak pa asi military ki pambai no oiroi haibado nagalani maki oina bhab tanaba amasangi maramaduna atopa pambai yenglaga lalasi losananaba kidama wari sanaba madau tai President Joe Biden ki Senate most oriba Janet asina haiki bada hauzik lan asida misi mina thokliba asi yenglaga marwaina ningtham thagi matam changlakpa asidi negotiate tawbagi tangai fadaba leire Ningtham tha changlakpa matam asida di ingman bana maram oraga lan chokna bagi chang asi handharakani Russia ki lanmi lakabagi matakta Asiana amadi asoga pandangle Masiga sapmana pamong da Ukraine ki maikay dasu Asiana amadi asoga pandangkre Ukraine amadi Russia lepak asina makoy ki misi mina nang bagi masing adu loto na thamli September thada Russia na update tawkibo wafam da configuration hek hawki padagi lanmi lising manga sapan kontraga taret sire hana phongdokrabane Adaba Russia ki defense minister Sergei Shoigu na di report adu yaning da bot kibaga loinana asiba miyosing asi hena wanglamgadi haikibane Inglising amga sampan uhuputra mapan dagi lising amga sampan mafuga mapan pawada Soviet na Afghanistan da lan chathakiba da lanmi lising taraga banga sikiba aduga sangdam na duna yanglakiba matamda Ukraine ki conflict asida siriba lanmi masing yamna wange Ukraine na casualty ki figure masing asi phongdokte Agasta da Ukraine ki commander in chief Valery Zaludina Ukraine ki lanmi lising mapan siriya phongdokrabane Ukraine na din akalani ki marakta phongdorakiba lanmi sibagi masing adu thajaning hai oide haire Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathagajari channel asina domda kanarabadi subscribe tawbidribesna subscribe tawbiramo loinana like and share tawbusu kawi kanuk namakpo amukhanna thagajari